Manipur thokliba Irang asiga mari Leinana forest land issue Saddle tribe ki wapham Amadi Census ki Matangda Kupna khanna neinaba Mathou Tai haina hannagi Union Home Secretary GK Pillai na phongdorakli wapham ase ngarang New Delhi ki Dr. Rajendra Prasad Road ta leiba Jawahar Bhavan da pangthokhiba Manipur ki bat haina mingthon ba khanna neinabagi thoram amada mahakna phongdokhibani thoram adugi matangda the Tribune da phonglakpa report amada hannagi Union Home Secretary GK Pillai na phongdokhiba wapham paladun hai handakta puthokhiba senba jahi lisingani kunmanga kuntaruki budget allocation da census pangthoknabagi senfam yaurakhidaba adu laibak thibani maramdi census asi hek pangthokpa matamda asengba masak ama soidana uba fangani masina Manipur da delimitation ki thabak thoram sing paikalapadasu khudong chaba pigani Hauzik faubada delimitation ki thabak thorom mapung fana loisenba ngamdan leiriba ase Manipur amsung Nagaland state ni khongthang asi paikhatpa yanabagi damak athubada census ki thabak thorom sing paikhatpa haibase yamna maktangai phade Manipur ki chap chaba missing ki figure ama leitrabadi tonga da thajaba singna aranba mongda wahanthok piraga chatkani amaromda Manipur ki oriba forest land ki issue SD status ki wapham amadi census pangthokpagi matangda kupna khanna neinabagi tangai phadabat lei masina maitai amasung kuki anigi marakta leinariba thajatnadabagi chang asi kharada oirabasu mensenba ngamgani chahi ani faraklaba Manipurgi Irang asi center amasung state lengaki double engine na loisenba ngamdre haibadu taklei Manipur da thokliba Irang asi kamari leinana Center gi mityeng makhada semkhiba Judicial Commission amadi CBI gi Special Investigation na ngasi fauba masak thokpa thabak amata paikhalakpa leitri Judicial Commission gi matam asi sangdokrabasu Manipur gi fibam gi matangda interim report langkhalakpagi wapham tade haina su GK Pillai na makhatana phongdokhi Thoromaduda Manipur High Court ki hanagi Chief Justice Siddharth Mirdul Supreme Court of India ki Advocate Prasant Bhushan thabaktagi pothakraba BSF ki ADG SK Sud amadi Assam Rifles ki hanagi Lieutenant General Sokin Johanna Chingba miyoi kyasu saruk yakhi